লক্ষী পূজাত লাগে লক্ষী পূজাত লক্ষী পূজাত লাগে ভাল দেখো এনে খালত তাৰমানে বহুত ভাল অঁ করিনো ꯑꯩꯅ ꯍꯤꯂꯤ ꯑꯣ ꯂꯛꯈꯤ ꯄꯨꯖꯥꯗꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏ ꯍꯤꯂꯤꯈꯥꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯥꯍꯤ ꯀꯧꯔꯦꯕ ꯑꯩꯅ ꯃꯣꯔꯅꯤꯡ ꯋꯥꯛꯇꯅꯦ ꯁꯤ ꯈꯨꯜꯂꯤꯕꯅꯦ ꯍꯥꯏꯗꯤ ꯑꯅꯤꯈꯛ ꯇꯥ ꯂꯩꯔꯝꯃꯤ ꯑꯃꯈꯛꯀ ꯑꯅꯤꯅꯤ ꯑꯁꯨꯃꯥꯏꯅ ꯌꯦꯡꯉꯨ ꯍꯦꯟꯗꯜ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯥꯒꯤ ꯃꯃꯩꯁꯦ ꯍꯥꯏꯗꯤ ꯄꯥꯏꯐꯝꯁꯦ ꯑꯁꯤꯁꯨ ꯌꯥꯎꯅ ꯀꯦꯜꯂꯛꯏꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯂꯧꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯦ ꯃꯅꯥꯍꯤ ꯀꯧꯔꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤꯀꯣ ꯃꯅꯥꯍꯤꯁꯦ ꯑꯥꯗꯩ ꯅꯨꯄꯥ ꯆꯠꯂꯤꯁꯤꯅ ꯀꯩ ꯍꯥꯏꯔꯝꯃꯤꯕ ꯃꯣꯏ ꯑꯁꯤꯁꯦ ꯂꯛꯈꯤ ꯄꯨꯖꯥꯗꯅꯦ ꯑꯁꯤ ꯆꯪꯉꯤ ꯍꯥꯏ ꯕꯥꯃꯣꯟꯗ ꯍꯪꯉꯒ ꯈꯪꯉꯤꯅꯤ ꯍꯥꯏ ꯆꯨꯝꯃꯤ ꯂꯛꯈꯤ ꯅꯥꯔꯥꯌꯟ ꯄꯨꯖꯥꯗꯁꯨ ꯁꯤ ꯆꯪꯉꯤ ꯂꯥꯁꯇ ꯖꯍꯥ ꯄꯨꯖꯥ ꯇꯧꯕ ꯍꯨꯝ ꯀꯧꯔꯤ ꯁꯤꯒ ꯌꯩꯒ ꯇꯧꯔꯤ ꯃꯩ ꯊꯥꯔꯒ ꯁꯨꯝ ꯍꯨꯝ ꯇꯧꯕꯗꯣ ꯌꯩꯒ ꯇꯧꯕ ꯀꯧꯔꯤꯑꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯁꯨ ꯂꯥꯁꯇ ꯑꯩꯈꯣꯏꯗ ꯄ꯭ꯔꯁꯥꯗ ꯄꯤꯕ ꯃꯇꯝꯗꯁꯨ ꯍꯤꯂꯤꯈꯥꯁꯦ ꯍꯥꯟꯅ ꯆꯥꯎ ꯍꯥꯏ ꯆꯥꯎ ꯑꯀꯪꯕ ꯃꯣꯏꯗꯤ ꯍꯤꯂꯤꯈꯥ ꯑꯀꯪꯕꯗꯣ ꯄꯤꯌꯦꯕ ꯑꯗꯨꯅ ꯑꯗꯨ ꯄ꯭ꯔꯁꯥꯗ ꯄꯨꯝꯅꯃꯛ ꯆꯥꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯗꯨ ꯍꯥꯟꯅ ꯆꯥꯏꯌꯦꯕ ꯁꯤꯅꯤ ꯁꯤ ꯃꯌꯥꯝ ꯁꯦ ꯈꯥꯕꯅꯤ ꯍꯣꯏ ꯈꯥꯕ ꯍꯥꯏꯗꯤ ꯐꯛꯄꯅꯤ ꯌꯥꯝꯅ ꯈꯥꯕ ꯅꯠꯇꯦ ꯁꯦ ꯍꯤꯂꯤꯈꯥ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯇꯧꯔꯤꯅꯤ ꯃꯣꯔꯅꯤꯡ ꯋꯥꯛꯀꯤ ꯕꯦꯅꯤꯐꯤꯠ ꯍꯥꯏꯕ ꯑꯥꯗꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯨꯠꯇꯁꯨ ꯃꯣꯏꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗꯅꯦ ꯄꯣꯠꯅꯦ ꯂꯧꯔꯒ ꯁꯤꯒꯤꯅ ꯍꯩꯅꯧꯒꯤꯅꯦ ꯃꯅꯥ ꯑꯗꯣ ꯑꯥꯗꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅꯦ ꯃꯈꯨꯠꯇ ꯂꯩ ꯉꯥꯛꯇꯅꯤ ꯄꯨ ꯆꯠꯂꯤꯁꯦ ꯑꯗꯨ ꯍꯩꯅꯧꯒꯤ ꯃꯅꯥ ꯑꯁꯣꯝꯗꯩꯁꯤꯅ ꯎꯔꯕꯁꯦ ꯑꯁꯤ ꯃꯣꯔꯅꯤꯡ ꯋꯥꯛꯁꯦ ꯉꯟꯇꯥ ꯍꯧꯒꯠꯂꯒꯅꯦ ꯃꯣꯏ ꯀꯩꯗꯧꯔꯤꯕ ꯄꯣꯠ ꯆꯩ ꯄꯨ ꯆꯠꯂꯤꯕ ꯍꯥꯏꯗꯤ ꯂꯩ ꯃꯤꯒꯤ ꯌꯨꯝꯗꯒꯤ ꯂꯩ ꯍꯦꯛꯏꯕ ꯑꯗꯨꯒ ꯀꯩꯅꯣ ꯍꯩꯅꯧꯒꯤꯅꯦ ꯃꯇꯣꯟꯗꯣ ꯂꯧꯔꯤꯕ ꯃꯣꯏ ꯒꯣꯠ ꯄꯨꯖꯥ ꯖꯍꯥ ꯄꯨꯖꯥ ꯇꯧꯕꯗ ꯑꯗꯨꯗ ꯏꯃꯥ ꯁꯤ ꯁꯟꯊꯤꯅꯤꯅꯦ ꯁꯟꯊꯤꯁꯦ ꯀꯥꯟꯅꯅꯤꯅꯦ ꯑꯗꯨꯅꯦ ꯑꯌꯨꯛ ꯉꯟꯇꯥ ꯊꯣꯛꯄꯁꯤꯅꯦ ꯂꯩ ꯍꯨꯔꯥꯟꯕ ꯂꯩ ꯍꯨꯔꯥꯟꯕ ꯄꯣꯠ ꯆꯩ ꯖꯍꯥ ꯑꯩꯁꯨ ꯍꯤꯂꯤꯈꯥ ꯑꯅꯤꯈꯛ ꯐꯪꯉꯦ ꯃꯅꯥꯍꯤ ꯍꯥꯏꯗꯣ ꯑꯅꯤꯈꯛ ꯐꯪꯉꯦ ꯉꯁꯤ ꯀꯥꯟꯅꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯅꯤꯡꯅ ꯇꯧꯔꯤꯅꯤ ꯕꯥꯜ ꯚꯥꯔꯇꯤꯁ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯃꯤ ꯄꯨꯗ꯭ꯔꯗꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅ ꯀ꯭ꯋꯥꯗ ꯄꯥꯅ ꯃꯌꯥꯝꯁꯦ ꯁꯟ ꯊꯝꯃꯤꯁꯦ ꯌꯦꯡꯉꯨ ꯁꯤꯅ ꯁꯤꯡꯒꯥꯔꯩꯅꯦꯕ ꯋꯥ ꯍꯦꯋꯥꯂꯤ ꯐꯨꯜꯅꯤ ꯍꯥꯏꯁꯤ ꯁꯤ ꯈꯨꯜꯂꯤ ꯃꯣꯔꯅꯤꯡ ꯋꯥꯛꯀꯤ ꯕꯦꯅꯤꯐꯤꯠꯅꯤ ꯍꯦꯋꯥꯂꯤ ꯁꯤꯕ ꯑꯁꯤ ꯀꯩ ꯍꯥꯏ ꯁꯤꯡꯒꯥꯔꯩꯁꯤꯁꯨ ꯃꯤꯅ ꯈꯨꯜꯂꯤꯁꯤ ꯎꯔꯕ ꯃꯅꯝꯅ ꯅꯨꯡꯁꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯁꯤꯡꯒꯥꯔꯩ ꯊꯣꯛꯄ ꯃꯇꯝꯅꯤ ꯍꯥꯏꯗꯤ ꯍꯣꯏꯅꯦ ꯂꯩꯁꯦ ꯁꯥꯠꯄ ꯃꯇꯝꯅꯤ ꯁꯤꯅ ꯃꯄꯥꯟ ꯆꯥꯏ ꯁꯤ ꯑꯩꯁꯨ ꯈꯨꯟꯈ꯭ꯔ ꯃꯥꯅꯦ ꯁꯤꯡꯒꯥꯔꯩ ꯍꯥꯏꯁꯦ ꯁꯤ ꯀꯧꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨ ꯀꯩꯅꯣꯅꯤꯁꯦ ꯋꯥ ꯄꯥꯜꯂꯤꯁꯦ ꯌꯦꯡꯉꯨꯅꯦ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠꯅꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤꯁꯦ ꯀꯌꯥꯝ ꯐꯖꯅ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠꯁꯦ ꯄꯥꯟꯈ꯭ꯔꯅꯣ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯗꯨ ꯁꯤꯁꯦ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯠꯇꯤ ꯍꯥꯎꯔꯤ ꯍꯥꯎꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯆꯝꯅ ꯁꯨꯝ ꯍꯥꯎꯕꯅꯤ ꯑꯆꯝꯕ ꯍꯩꯅꯗ꯭ꯔꯗꯤ ꯃꯤꯗꯤ ꯍꯥꯎꯔꯣꯏꯕ ꯑꯩ ꯍꯥꯎꯔꯤ ꯆꯝꯅ ꯁꯤꯅ ꯍꯔꯤꯀꯥꯀꯣꯛ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡ ꯋꯥꯛ ꯈꯨꯆꯠꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯅ ꯑꯁꯥꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯥꯔꯥꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯤ ꯑꯗꯨ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯍꯟꯅꯤꯡꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯤ ꯁꯤꯁꯨ ꯅꯨꯄꯤꯁꯤꯁꯨ ꯎꯔꯕ ꯑꯁꯤ ꯌꯦꯡꯉꯨꯁꯦ ꯃꯣꯏ ꯂꯣꯏ ꯂꯩꯒꯁꯦ ꯍꯦꯛꯅ ꯈꯣꯠꯅ ꯇꯧꯔꯤꯁꯦ ꯖꯨꯕꯥ ꯀꯨꯁꯨꯝ ꯂꯩ ꯑꯗꯨ ꯂꯥꯏꯗ ꯀꯠꯇꯣꯏꯅꯤ ꯃꯣꯏ ꯑꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒꯅꯦ ꯑꯁꯨꯃꯥꯏꯅ ꯂꯩꯒꯁꯦ ꯍꯦꯛꯏꯑꯕ ꯑꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯤ ꯌꯦꯡꯉꯨꯁꯦ ꯀꯌꯥꯝ ꯐꯖꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯩꯁꯦ ꯂꯥꯝꯃꯤꯁꯦ ꯁꯤꯅꯤꯗ ꯃꯌꯥꯝ ꯑꯩꯁꯨ ꯀꯩ ꯍꯥꯏ ꯀꯣꯇꯥꯏꯗꯤ ꯀꯧꯔꯤ ꯑꯩꯈꯣꯏꯁꯤ ꯏꯁꯀ꯭ꯋꯦꯔꯦꯜꯗꯣ ꯑꯁꯤ ꯀꯩ ꯍꯥꯏ ꯒꯤꯂꯍꯔꯤ ꯏꯁꯀ꯭ꯋꯦꯔꯦꯜ ꯑꯩꯈꯣꯏ ꯈꯔꯣꯏ ꯁꯤꯁꯦ ꯈꯔꯣꯏꯅꯤꯁꯦ ꯃꯌꯥꯝ ꯀꯌꯥꯝ ꯐꯖ ꯆꯠꯂꯤ ꯁꯤ ꯈꯔꯣꯏꯅꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯁꯦꯌꯔ ꯇꯧꯅꯤꯡꯉꯦ ꯇꯧꯔꯤꯅꯤ ꯃꯥ ꯑꯁꯤꯒ ꯂꯩꯔꯝꯕꯗꯤ ꯚꯤꯗꯤꯑꯣ ꯇꯧꯗꯣ ꯆꯠꯈ꯭ꯔꯦ ꯆꯥꯎꯍꯜꯂꯛꯀꯦ ꯑꯗꯨ ꯁꯤꯅꯤ ꯎꯠꯇꯔꯥꯌꯟ ꯚꯤꯂꯦꯖ ꯁꯤ ꯐ꯭ꯂꯦꯠꯁꯦ ꯒꯨꯋꯥꯍꯥꯇꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯅꯧꯕ ꯐ꯭ꯂꯦꯠꯅꯤ ꯁꯤꯁꯦ ꯃꯅꯤꯡꯂꯣꯝꯗꯩꯁꯦ ꯒꯦꯠꯁꯦ ꯑꯅꯤ ꯐꯣꯏ ꯑꯃꯈꯛ ꯁꯤꯒ ꯑꯃꯈꯛ ꯃꯃꯥꯡꯂꯣꯝꯗ ꯂꯩ
5V ꯁꯤ ꯌꯦꯡꯉꯣ ꯑꯆꯧꯕ ꯀꯩꯅꯣ ꯒꯦꯠꯁꯤꯒꯅꯦ ꯑꯩꯉꯣꯟꯗ ꯃꯃꯤꯡ ꯍꯪꯉꯤ ꯀꯥꯏ ꯆꯠꯀꯅꯤ ꯀꯔꯝꯕ ꯐ꯭ꯂꯦꯠ ꯅꯝꯕꯔꯗ ꯆꯠꯇꯣꯏꯅꯣ ꯌꯥꯝꯃꯦꯕ ꯐ꯭ꯂꯦꯠꯁꯦ ꯆꯥꯎꯋꯤ ꯌꯥꯝꯅ ꯃꯣꯏ ꯑꯁꯤꯒ ꯂꯣꯏ ꯂꯩ पार्क लेगनी स्विमिंग पूल कल्चरल प्रोग्राम तो हॉल मैं ले पार्किंग गाड़ी की पार्किंग से चावल ऐसे वीडियो लोगे खनबनी जाम एरिया से चावल की ना मतलब लेते नुसा सा है वायब नुसा साबद सीधी खल तो चीज़ों सिगा मैम से अराउंड 400 खक जुमदी औरमगनी लेडी से सिजुम पार्क और आंगांगी चिल्ड्रंस पार्क लेरे सिगा अहन सु फंबा जाय आंगांग अहन लोब जीन सु पे सु लोले इना सिगा लाकपदा ngasai security na keno ming hange mobile number e ki bido adugi mobile number da aina chatui se khoi gi kai hai tare iche ma ga ibai ma ga lei magi yum da ni moi da message oi ja khare je ai lakani haina aduni si jauna tight security ri siga flat se lei bajane all notice kimi jinga siga lei aduni si mayam mite isu lei siga Uttarayan village se mayam sui asi si kahili para gi duni to par su dokin ga sun side su ne mane ka foundation start tori mayam si branch jam e ba quite highest choba si ni tower say 1 2 3 4 5 6 7 8 9 बोक ले अब सिगी केनो सिगे एरिया सिगा तो मोरोप न की पार्किंग गाड़ी पार्क तो हम सु हम ले इसलो द इस साइड सोन नाखन द मु चला दीजिए तो जे चलगा सुने मोगी ऑडिटोरियम हॉल लो कयो लोय पुन फंगनी दो 280 चटली अखै नोंगा वीडियो तोगे आइना सुम खन लेदा वारी का सा खोदना सुम थोर खोदना सुम मतम द ले होदे मम बना हाले तुदी से सुंदर सोन वांग दना केनोनी काहिली प्रा मेन रोड तो लाकने बा ऐसना तेने पी ज्योति चित्रवन फिल्म स्टूडियो का लेबो तो फोरेंसिक साइंस लैब का लेबो तो अदोन साइड लाकने बा दोन गेट अमले फ्रंट साइड ना गेट अमले योनी वो से लिफ्ट सुले मन फैसिलिटी लो ले से कैमरा लो पाले सिगा एक को मैं सोन साइड स्टेयरकेस से सुसप पर जाया बा नहीं चंगे तो नुसीबरा फदिगोम से दम नुसी नो किन हाइब्रिड दो माने नो मानदे योने हिंगोन से ऐसे 5th फ्लोर दनी में आप फदिगोम अदुगा सीना फदिगोम सिने मनम से मरु द ले दो जोन बददी सुम जोले किंतु अखोय सु थाबदने मनम लागते सी जेनम नि से नाकुपी हैबनी तो सीसु क्या भजना ने असे तुलसी को खोद सु ले असी क्या नुसी जोने जिंदिम दे असी मयाम संदोरकनी ने असी जिदि कखरे निगोन जाको द पुखरे वाओ सी जाम फजी असी ले सिदि जाम नुंगाई लाइक कटपदने मा सुम साथ ले अया सिना लफु बम्बे सिसु ए वा नुसी छु सिटली ने कन्ना से जाम फजी सिनेरी सो असी ले से ngasi तम उरी ने सी से असी ले से करी ले गो नो सी वा खंग से नर्सरी दे पोरेरा असी इनु दे परे ओ फजी ने से हमना सी के नुम पम्बी मा काजिने नु ओ काजी ले बुजा मना से जामना सॉफ्ट होने मचू से असी नोर निम र नोर खरगा मा ओ से माइरेन क्या नंसी yung खरा माइरेन मपान सारे को नहान नम फनने अदु असी अंक का सारे दो अहुम अनि नि ने माइ फे मजा अहुम मनुंग द अंक का माइरेन मपान अहुम सारे में आसी का yung को अनि सी अहुम मा सी जी जाम फा सी ले साथ लेना सी दी असी मी खरा बोरा चाइ दो दु जानि नि खुसी दे नि सा ओ अवा थबी सी ना पने सी जाम काना रे सी जे जगह खितंग से क्या फजना तो हरना अस पुनथोन पाम से ओइदी ओइ बनी दो मासे ने मा किने स्टेम कटिंग तो थमदी ने मा से के है कलम तो बदी मा ओइ ओली आदरे ओइए बा खो खुलक सुतंग वांगी ने मोइ कलम तो क्या फजना ले अदो सुम पाले मासे अपराजिता अंगोबा एगोंद ब्लू ले
ꯑꯩꯉꯣꯟꯗ ꯕ꯭ꯂꯨꯗꯣ ꯂꯧ ꯑꯗꯨꯒ ꯋꯥꯏꯠꯁꯦ ꯃꯔꯨ ꯊꯝꯃꯣ ꯑꯩ ꯀꯣꯟꯅꯅꯦ ꯖꯒꯥ ꯁꯦꯝꯒꯦ ꯍꯧꯖꯤꯛ ꯖꯒꯥꯒ ꯌꯥꯝ ꯂꯩꯇ꯭ꯔꯤꯑꯕ ꯑꯩ ꯑꯁꯤꯗꯣ ꯃꯔꯨ ꯄꯥꯟꯕꯁꯦ ꯁꯤ ꯃꯔꯨꯁꯦ ꯂꯧꯖꯕꯅꯤ ꯑꯁꯤ ꯂꯥꯒꯤꯑꯕ ꯂꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕꯣ ꯁꯤ ꯅꯪ ꯕꯣꯔꯥ